Manipur da thukliba Kanglup anigi marakta irang thukpase tha manga sure. Tha manga gi manungda thoduk pamdaba kiyarom thokle. Mi kiyarom sikraba amang ata kaya thokhalli. Aikoi gi irang sina kana su bor phanggedawa mande. Central State na irang kom thok nabigi thabak paikhat pasi englaga conflict resolution hena conflict management ngakta oiba male. Kanglup anigi marakta irang thokpadagi leaders mayam Delhi chatnari memorandum piba mayam su yam lagani khalle. Praja miyam na awabadi adumwana leire. Kanglup anigi marakta frontline da kap na basi kharabu kumthoi. Marak asida social media da Kanglup anigi marakta nahasing na kana daba comment mayam si yenglaga santi purok na balambi di oigidaw mamande. Akhanga he scholar ga writers mayam na aikoi gi thingnariba aruba matamase ingthanaba positive writing social media ga print ga electronic media da puthukpa madam oire. Masina public sentiment su kharabu ingthagani su khalle. Adunattana irang saugat pa yaba wahi article rom ngakta puthuradi santi purok na bi gilambi da akaiba soidana leigani su khalle. Aikoi gi irang thingnarak pase maram di soidana Madu he namaru uiba kamaina santi amuka leigani. Chinga tamda relief center mayamda mi angang yauna lising kerom ubada. Makhoi gi maran amata yaudana yam wana leiba ubada. Thamoy yam soe. Makhoi gi khunda hanba yadraba kangbu su yam lei. Hingnabagi lambi nauna hot nage doba mayam gi future si hinglaga yamna thamoy nungaite. Kanglup kayana Manipur da mobile internet ban lauthok naba kanna dabi tawi. State sarkar na numit nini humngakta hangbada social media platform da ukhraba mayamadu chawkhat ningai kial lebu ude. Supreme Court na Manipur da irang thokpa yengsin binaba expert committee team semba na Churachandpur jila da CSO leaders ga unaduna relief center kharbu visit tawki. Relief center da leba miyam na chaba thakpa awat pa letrasu wakhal da thengnaba mayam se yingbiba darkar lei. Relief center da leba angang sing lairik tamnaba gidamak NGO amana teachers lobiraga mahero sing school kabi yadama mayam tuition pangthokpi. Sarkar na internally displaced person mayam gidamak temporary shelter sabiri basisu masihen thabak khat piba darkar lei. Manipur police na phubok chawi khaiga kangwai marakta lambi da barricade simba mayam su lauthok pire aduga comping operation su toina pangthoi. Churachandpur jila da su security forces singna mafam kaya da frisking toina paikhatle. Churachandpur jila da security force na thi humba pangthongpada nungmai kerom maruga local met su phagat pangamle. Handak sarkar na relief center mayam gidamak sports material yenthok pa hore. Churachandpur jila da su sarkar gi staff singna yenthokre. Relief center kharadadi sana ningai mafam su leite. India President Draupadi Murmu na Bharat pumnamakta Ayushman Bhav campaign hangdok padagi matungda Churachandpur jila da su district administration ga health department na tungan ba haksel gi maramda thoram pangthoi. September tang 30 dagi hauna October tang ani phawba manungda swasthhapak wada organ donation pledge ga blood donation su pangthoi. Mary Mati Mera Desh thoram su Churachandpur jila da irangi marakta pangthoi. India freedom fighters mayam ningsingnabagi ikai khumnaba thoram su pangthoi. Churachandpur jila da irang thokpadagi Imphal rom dagi potlam sing mayam changakpa yadabanina Mizoram rom dagi ayamba pusile. Marak sida Aizol FCI division dagi kumsi June tang kun tarit dagi ngasi phawna FCI cheng bags 30,000 thungkre. Churachandpur jila da autonomous district council gi makhada master role ga casual staff sing na makhoi gi tolop thahum rom phangdabagi siswa strike mangthubai garbage mayam tu sing do kana lepre sarkar na athuba matam da solve tawgani su khalle. Churachandpur dagi Aizol tamna hana hainaramba helicopter service du thabak oina pangthokre adubu hapta amada numit amakhakta chelhalle aduga baharadi mi amada lising taruk ni hai miyamna kanadi soidana phangani su khalle baharabu khar tange.